ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯃꯉꯥꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯇꯔꯨꯛꯅ ꯀꯣꯟꯕ ꯃꯐꯝꯁꯤꯡꯗ ꯑꯞꯁꯄꯥ ꯑꯃꯨꯛ ꯍꯟꯅ ꯊꯝꯖꯤꯜꯂꯛꯄꯒꯤ ꯊꯧꯑꯣꯡꯕꯨ ꯂꯨꯞ ꯀꯌꯥ ꯌꯥꯎꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯂꯧꯊꯣꯛꯅꯕ ꯇꯛꯁꯤꯜꯂꯛꯂꯤ꯫ ꯎꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯖꯤꯔꯤꯕꯥꯝꯗꯒꯤ ꯐꯥꯈꯤꯕ ꯑꯉꯥꯡ ꯌꯥꯎꯅ ꯃꯤꯑꯣꯏ 6 ꯊꯥꯗꯣꯔꯛꯅꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯋꯥꯡꯈꯩꯒꯤ MLA ꯊꯥꯡꯖꯝ ꯑꯔꯨꯟ ꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯂꯣꯒꯤ ꯋꯥꯡꯃꯗ ꯄꯨꯁꯤꯜꯂꯛꯅꯕ ꯍꯣꯠꯅꯔꯝꯕ ꯂꯨꯄꯥ ꯀ꯭ꯔꯣꯔ 63 ꯍꯦꯟꯕꯒꯤ ꯃꯃꯜ ꯑꯣꯏꯒꯗꯕ ꯀ꯭ꯋꯥ ꯃꯔꯨ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯐꯥꯒꯠꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯏꯁꯀꯤ ꯄꯨꯈꯥꯎ ꯂꯧꯀꯣꯜꯗ ꯂꯧ ꯌꯩꯅꯕ ꯄꯩꯗꯨꯅ ꯊꯝꯕ ꯂꯧ ꯁꯪꯉꯝ ꯑꯃ ꯍꯦꯟꯕꯒꯤ ꯐꯧꯕꯩ ꯃꯁꯛ ꯈꯪꯗꯕꯁꯤꯡꯅ ꯃꯩ ꯊꯥꯗꯣꯛꯂꯝꯂꯦ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 2 ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤꯒꯤ ꯁꯦꯅꯥꯄꯇꯤꯗ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯝꯕ ꯑꯗꯨ ꯂꯩꯉꯥꯛꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯌꯥꯅꯕ ꯄꯨꯔꯛꯄꯗꯒꯤ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯍꯟꯗꯣꯛꯈ꯭ꯔꯦ꯫ KFNPDꯅ ꯑꯂꯨ ꯇꯤꯜꯍꯧ ꯌꯥꯎꯅ ꯏꯁꯦꯟꯁꯤꯌꯦꯜ ꯀꯃꯣꯗꯤꯇꯤꯁ 19ꯒꯤ ꯍꯣꯜꯁꯦꯜ ꯑꯃꯗꯤ ꯔꯤꯇꯦꯜ ꯄ꯭ꯔꯥꯏꯁ ꯐꯤꯛꯁ ꯇꯧꯈ꯭ꯔꯦ꯫ ꯂꯦꯞꯂꯤꯕ ꯃꯃꯜ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯌꯣꯟꯗꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯒꯤ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯂꯛꯂꯤ꯫ ꯑꯃꯁꯨꯡ ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯨꯋꯥꯔꯤꯗ ꯑꯆꯧꯕ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯂꯥꯛꯂꯕ ꯊꯥꯡ ꯇꯥ ꯑꯥꯔꯠ ꯐꯣꯔꯝꯒꯤ ꯊꯥꯡ ꯇꯥ ꯗꯦꯒꯤ ꯊꯧꯔꯝ ꯀꯪꯂꯩ ꯏꯟꯗꯤꯖꯤꯅꯤꯌꯁ ꯑꯥꯔꯠꯁ ꯑꯦꯟड ꯀꯜꯆꯔꯦꯜ ꯁꯣꯁꯥꯏꯇꯤ ꯑꯃꯗꯤ ꯊꯥꯡ ꯇꯥ ꯑꯣꯕꯖꯔꯕꯦꯁꯟ ꯀꯃꯤꯇꯤꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫